Manipuri Wari Pambi Channelna Tabiri Bapumnamakku Amuhana Taramno Oksari Manipuri Itihashki Wari Paring Amada Manipurda Political Agent Oina Lisamaga Sanipan Mabudra Mathuidagi Lisamaga Samapan Supna Manga Paubada Political Agent Oina Laibiramba Major Maxwell ki mrmda paodam uduna lagsari Wari paring setami naraga Major Maxwell ki mrmda khangjin minarasi Major Maxwell political agent in Manipur and the Superintendent of the state 1905 Maxwell gi angang oiringai gi Maxwell se angang oiringai da London da laiba school amada lairik tammi haiba school asida metric pass tawi lairik tamna sana khonabasu yamna thawai yaujarami mahak cricket sanaba yamna pami lamjen tanaba amasung sagol tongduna lamjen tanaba se yamna hainai mahak matam manghandana honaba yamna kalli first aid ki thabak yamna hainarami amasung mahakna first aid tawduna migi seba tawba se mahak yamna pamjai sahi kunthra sudringaida mahak luhongi mahak ki nupina nurse ki thabak tawi mahak masa ani poi mahak na maraiba ki damakta lal kaya salami mahak na lal satpada laibak kaya thengnarami thengnariba laibak sing adugi sanabi lonchat sajat kaya uraklami mahak na hairiba laibak sing adugi sana lonchat sajat kaya amadi makhoi ki punsi marel uraklami tumba saba khangdana laibak ki damakta haiduna awa ana kaya thengnarami hairiba thengnariba awa ana singaduna mangonda afhaba ma oirami mahak ki mama mapana sumahakku yamna seksina yolakpa mitani laibak ki damakta haiduna thengnariba awaba khudingmak mayok yabada hangandaba mitani mahakna Dharmasala gi maigai da laiba saruk khudingmak ase Maxwell Bazar haina khangnei mahakna school ama lingkhalami Bengali LP school ama Maxwell Bazar da lingkhalami wakhal yamna khanganba amasung minungsi saubu matawni karigumba singnaba pot ama ubada khangriba fawba thiganba mini mahakna satkhiba laibak adugi lolado hekta khangna bahonabada hekta thuna khangba ngami Kanagumba mi amagi phatanaba thabak tawge haina mahak khak khande afaba thabak tawraga afaba mahai phangani haiba se mahakki wakhalni mahakna mahakki masada semba adugumna mafam adugi mi singado semge haina khalli mahakna lan chatpada jing kaya turel kaya amasung jangal kaya landuna salami maraiba ki damakta fanaba tawba misak amani haiba se London da laiba mi khudingmakna khangi British na India gi manung da laiba state pumnamak joy tawrami British na lausilliba laiba pumnamak ki manung da Manipur na aroiba laubani British na Manipur haiba state ase lai haiba se makhoina khangde hek haurakpadagi hauna Manipur asidi ningthau panduna lairami singna koisellaga kanasu uduna laiba laibakni kanagumba maitai lalonba singna sing ase haudokuna satlaga lalol itik tawrami makoina phawdok phawjin tawba se kanasu ude sayep singna urami mi singna sing ase phawdok phawjin tawraga chatpa se uraga mafam asida karino ama lairamle haina khalli sayep singna yengba matamda singna koisellaga lairamba laibak ama lairami hairiba laibak ase laihau yamna senba laibak ama oirami hairiba Manipur haiba laibak ase Sangrila Beli gumbani laibak ase Bargil soil ni mina khangdaba laibak ni haiba laibak ase masana state hot oiduna ningthau panduna adum lairami ningthau panba maning makha tamba laibak ni ningthau na sasan tawba laibak ni chingsu tamsu ningthau gi lamni chingda chingmi singna hundaduna lai maitai ningthauda loipot karaga laibani makoina maitai ningthauda piba khazna asibu loipot haina khangnei maitai ningthaugi lamda chingkhong chingya da laibani haiba singgi magi loipot ase British ki matamda su adum maitai ningthauda loipot kaduna lairami
British laktrinaigi matamdagi adum maitai ningthauda loipot kaduna leirami. Haiba ningthau panba leibak asida sayepsingna landaduna Manipur haiba leibak ase lausilami. Matam aduda England gi Maxwell bu political agent ama oina Manipur da tharami. Mahak ase pukchel tappa akhang kanba amasung mathauna phaba misak amani. Matam aduda Mountbatten na India gi Viceroy oirami. Viceroy na Maxwell bu khwaidagi asingba mini haiduna mahakku Manipur gi damakta tharami. Mahakna mafam adugi sasana do phajana tawgani haiduna tharakpani. Mahakna bu chatkraba mafam ado phajana semgani haibase British singi wakhalni. Manipur da Maxwell na lakpada maitai ningthauna mahakku sanghankhide. Manipur gi lambi thong chawkhattabado uraga mahakna yamna nungairamde. Matam khara leiraga Manipur gi lambi thong pumnamak mahakna semlami. Sasansu sayepsingna ningthaugi makhada sasan tawrami. Mahakna Kangla manungda leiba Surchandra Maharaj ki masanupi Rajkumari Sanatombi bu Maxwell sahebna laurami. Hapta Bangla manungda Sanatombi ga leiminarami. Ahanbada igi yum amada leirami. Mado sidoklaga anauba yum ama sarami. Anauba saba yum aduda makhoi ani leiminarami. Mahakna Maxwell School lingkhalami. Dharma Salarom thangba maikai ase Maxwell haina khangnei. Mahakna Bengali LP School lama Maxwell Bazar da lingkhalami. Maxwell Life History. Maxwell ase London da leiba Thames Torel gi mapanda pokpani. Mabu pokpa mapana jahaz ki thabak tawi. Mabu pokpa mamana nurse ki thabak tawi. Makoi masin manau ahumni. Nupa ani nupi amani. Maxwell na nupi thiraba matung yamna kuina leiraga manau nupa yaima do nupi thikhi. Maxwell masa ani poi nupa ama amasung nupi amani. Nupi na ahalni. Nupa na atonbani. Nupi masa do isai sakpa amasung jagoi saba pami. Nupa aduna sana khonabada yamna pami. Maxwell gi imung se yamna nungai yai phaba imung oina tawi. Mistress Maxwell se thabak taude. Mahak imung manungi thabak taubada yamna haisingbi ama oirami. Maxwell se civil service da thabak tawi. Mahak ki matamda palamba England gi ningthaudi George V ni. George V na pandringai dagi hauna English singna Pithibi se joy taurami. Makoina joy tauba laipak sing asida apha aphaba misak khanduna agent oina tharami. Maru oina civil service da thabak tauba mioi singbu hai. English singna India se laurami. Ahanbada English singna Kolkata lawi. Mathangda Bombay and Madras lausilami. Kolkata da konung oiduna Viceroy amana sasan tauki. India ase lauraba matungda India gi singmal lambi thong ase asum yengakpada Manipur gi sing ase urai. Kasai gi mi sing ase landuna tathok tasin asum tauba se urami. Mado uraga sing ase lanthoklaga ningthiba lam ama leima le haina sayep sing asina khalami. Makoina sing ase lanthokuna yengba matamda makoina ningba lam ado leiramle. Haiba lam ase Manipur haiba leibak ase oirami. Ahanbada East India Company na Brigadier amaga officer kharaga amasung British Army kharaga Manipur da tharami. Makoina thara iba British ki mioi sing aduna irai laina Manipur da sangba ngamlamde. Maitai akal athau sing pauna Brajabasi na singbana hinglami. Maitai gi thauna pharaba pauna Brajabasi amadi Maitai gi akal athau singi haksang na tarpal oina khongjom na mathwai tha khrabada British na mahakku hatlaga Manipur bu laurami. Manipur ase British na lauba loiraba matungda makoina yum kai saduna pale. Lambi thong kaya maram Manipur gi saukhanabagi damak semlami. Ahanba Manipur gi haujik lairiba governor gi yum asimak Maxwell political agent na sarambani. Haiba yum asida British na conference ama phamnabagi damak royal family singbo barton taurami. Ningthaugi masanupa Koireng Jubaraj pusu taurami. Koireng ase mayamna Koireng Katawal haina khangnei. Koireng na mangonda karigumba ama taugadawre haibase mem nupi amadagi khangle.
Mase mem nupi aduna thambal ama paisinaraga koirengda ingit tawduna khangankibani. Koireng ado sagol tonglaga hankirami. Matungda sahib mangagi makok kaktuna hatkibagi matamda sahib sing aduna my god haina kangjibungi akoibada senakirami. Maitai singna khangdaduna sahib sing asibu go khongdun siali hai. Matam aduda Maxwell na political agent oina lairami. Maxwell ase mathauna laiba haisingba mini. East India Company na Maxwell bu makuk pukchel tappi amasung laibaki sasansu hai haiduna mahakku Manipur da political agent oina tharakpani. Maxwell na satkiba mafam adudi soidana laibak mara chetna pangani haibase East India Company gi wakhalni. Maxwell ase yamna mathauna laiba siba kidaba misat ama oirami. Pumnamak asigi headquarter di England da oirami. Habak khudingmak England na hairakpa matung ina tawi. Kolkata da capital oiduna aduga Manipur dana Maxwell na political agent oirami. Mahakna Manipur gi chawkhat thorang kaya marom tawrami. Mahakna singtam hauna nabagi damak haiduna lambi thong kaya semlami. Burma ase hauna nabagi damakta haiduna Brahma Road ase semlambani. Chingda laiba mi singisu nungaina bagi damakta haiduna chinglambi kaya su semlami. Ching kaya satuna chingda laiba mi singi yumbal kaibal amasung lairik laisu tambagi yengsilami. Manipur gi lam kaya marom su praja gi damakta office school amasung angang singi anabung semlami. College sanna bagi damakta haiduna ahangba lam khaslen oina thamlami. Lamphel amasung DM College Compound ase matam aduda Kabo Laikai haina khangnei. Japal Lal gi matamda Kabar su oirami hai. Haujik lairiba governor gi yum ase Sanatombi lauba Maxwell sahib na sabani. Mase hapta bangla haina su khangnei. Hapta manungda Sanatombi na jagoi ras sanarami. Hairiba jagoi ras ase Manipur praja sing angakpa ama oina thokhi. Manipur gi konung ase ahanbada Kanglada oirami. Sahib na panba matamda mayai chade haiduna hongdoklami. Aeroplane na yengba matamda Manipur gi mayai oiba mafam ase haujik konung oiriba Okendro Maharaj na laiba asina mayai chai haiduna mafam asida oikhibani. Lambi da u thaba se Maxwell na hongdoklambani. Lambi satpa mi singi pothafam oinabagi damakni. Haujik mayamna Thangal Road kauriba se Maxwell Road kaurambani. Maina Raja Turasan Maharaj ki lairik laisu tambagi thabak ase mahakna yamna kupna yengsilami. Haujik lairiba post office asidagina governor gi mamang asi phauba se Nityai Pat Chuthek haina khangnei. Post office asigi lam ase Nityai Pat Haubi Devi gi ingkholni. Maxwell sahib ki matamda lam ase lausin khibani. Maxwell sahib ki matamda angang singbu lairik tamnanabagi damak school lingkhalami. Jonoston sahib na ihan hana Jonoston school haina haujik Fairambal Kaithel gi New Market oiriba sida sarambani. Hairiba school asida angang singbu lairik tamhalami. Narsingha Maharaj ki masa masu hiraga ningthau haplami. Maxwell political agent na Maina Raja Turasan Maharaj ku yamna awangba thakta thanami. Manipur gi ahanba court oina Sairap Panchai amasung Garot haina court ahum ase thanami. Mase mem nupi amana puthokhlambani. Sahib singna Silongda summer gi matamda chatuna lairami. Silong ase yamna ingba mafamni. MK Sanatombi ga Maxwell political agent ga su Silongda laiba Blick House da hek chatuna lairami. Sanatombi gi maram gi damakta mahakku Manipur dagi London da kaukirami. Mahakna London da lairabasu MK Sanatombi gi case ti sungloi loikhide. Case asigi maramdi Sanatombi bu magi nupa mayumdagi khainadana laukibagini. Case asigi maramase London da su yamna kupna hizilami. Manipur da laiba praja singna yamna sauba irang ama thokhi. Manipur da case asigi maramda iba Silongdagi lakpa haudai yamba chaitaina na ibani. Maxwell bu London da yamna thuna kaurami.
Maxwellna London da salamdai da Sanatombi busu London da satnanaba hairami Sanatombina khumki aidi Manipur Govinda thadokpa ngamjaroi maduda Maxwellna haiki ai London da salage ai amuk thuna lake nanga aiga lamangdonggi nung asina yum saraga aikoi ani amuk laiminasi Maxwellna satkibase lisin samapan sukna manga February thadani Sanatombi nare tabada mahak London dagi Kolkata da thorai mahak thorakpa matamda Sanatombi sire tabada Maxwell kubi siktuna yamna nungaitana leirami Maxwell na salamdaida Maxwell sahebta Sanatombi na haiki saheb aina hayeng siraga aigi isase mai thabiyu nakoigi pumbado pamde mai thabigani haina Maxwell na kumki Manipur gi anga mathau singda Maxwell na hairami Sanatombi bo hayeng mahak na siraga magi masase mai soidana thabiyu